ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯊꯣꯏꯕꯁꯨ ꯊꯣꯛꯂꯛꯀꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯄꯥꯟꯊꯣꯏ ꯎꯅꯅꯕ ꯇꯧꯔꯤ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯂꯦꯖ ꯆꯠꯇꯕ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯦꯝ ꯄꯥꯟꯊꯣꯏ ꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯀꯣꯂꯦꯖꯇ ꯆꯪꯒꯦ ꯇꯧꯕꯗ ꯅꯤꯡꯊꯦꯝ ꯎꯔꯦ꯫ ꯅꯤꯡꯊꯦꯝꯅ "ꯏꯆꯥ ꯄꯥꯟꯊꯣꯏ"꯫ ꯄꯥꯟꯊꯣꯏꯅ "ꯄꯥꯕꯨꯡ ꯀꯥꯏꯗ ꯆꯠꯄꯤꯔꯨꯏꯅꯣ? ꯇꯣꯟꯊꯣꯏ ꯊꯤꯜꯂꯛꯑꯝꯃꯤꯔꯣ?" ꯅꯤꯡꯊꯦꯝꯅ "ꯅꯠꯇꯦꯗ, ꯅꯪꯒ ꯋꯥꯔꯤ ꯑꯃ ꯏꯄꯥꯒ ꯁꯥꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯒꯤ ꯏꯆꯥꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ "ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯕꯨꯡ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯆꯥꯗ꯫ ꯏꯄꯥꯒꯤꯁꯦ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯗꯧꯔꯤꯕꯅꯤꯀꯣ"꯫ "ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯣ"꯫ "ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯗꯨ ꯇꯣꯛꯎ"꯫ ꯄꯥꯟꯊꯣꯏ ꯉꯛꯅ "ꯄꯥꯕꯨꯡ"꯫ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯗꯣꯛꯇꯔ ꯗꯥꯏꯅꯥꯒ ꯋꯥꯔꯣꯏꯄꯣꯠ ꯄꯨꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎꯀꯣ"꯫ ꯄꯥꯟꯊꯣꯏ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤꯕ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪ ꯏꯆꯥꯅꯨꯄꯥꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯩꯒꯤ ꯏꯆꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯃꯥꯏ ꯆꯣꯞꯇ꯭ꯔꯕ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯤꯀꯣ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯃꯥꯏ ꯆꯣꯞꯄꯣꯏꯗꯕ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯏꯄꯥꯅ꯫ ꯍꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯄꯥꯅ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦꯅꯦꯍꯦ"꯫ ꯄꯥꯟꯊꯣꯏ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯅꯤꯡꯊꯦꯝꯅ "ꯑꯗꯨꯒꯅꯦ, ꯑꯩꯅ ꯁꯤ ꯋꯥꯁꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯗ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯅꯪꯒꯤꯁꯨ ꯏꯄꯥꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯦꯝꯕꯤꯅꯤꯗ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯂꯦꯞꯄꯣ, ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯁꯤ ꯋꯥꯁꯤ ꯍꯥꯏꯅꯤꯡꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯀꯥꯎꯅꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯟꯊꯣꯏ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯦ꯫ ꯍꯧꯕꯗꯒꯤ ꯎꯍꯧꯗ꯭ꯔꯁꯨ ꯅꯥꯎꯕꯤꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯈꯔꯗꯤ ꯎꯍꯧꯏ꯫ ꯅꯥꯎꯕꯤ ꯄꯥꯟꯊꯣꯏ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯅꯥꯎꯕꯤꯅ "ꯄꯥꯟꯊꯣꯏ, ꯍꯧꯖꯤꯛꯀꯤꯗꯣ ꯇꯣꯟꯊꯣꯏꯒꯤ ꯃꯄꯥꯗꯣ ꯅꯠꯇ꯭ꯔꯣ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ"꯫ ꯄꯥꯟꯊꯣꯏ ꯅꯥꯎꯕꯤꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯦ, ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ, ꯑꯁꯨꯃꯛ ꯇꯥꯔꯛꯂꯤ꯫ ꯅꯥꯎꯕꯤꯅ "ꯄꯥꯟꯊꯣꯏ, ꯀꯩ ꯍꯥꯏꯔꯝꯃꯤꯅꯣꯕꯁꯦ? ꯑꯩꯉꯣꯟꯗ ꯇꯝꯃꯣꯕ"꯫ "ꯑꯁ ꯅꯪꯁꯤꯗꯤ"꯫ "ꯑꯣ ꯐꯔꯦꯁꯦ, ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯆꯪꯂꯁꯦ, ꯃꯤꯅ ꯂꯣꯏ ꯌꯦꯡꯅꯔꯛꯑꯦꯕ"꯫ ꯄꯥꯟꯊꯣꯏ ꯀꯞꯇꯨꯅ ꯅꯥꯎꯕꯤꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕꯤ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯩ ꯂꯩꯅꯤꯡꯉꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯥꯎꯕꯤ"꯫ ꯅꯥꯎꯕꯤꯅ ꯄꯥꯟꯊꯣꯏꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦꯕꯁꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯁꯦ"꯫ ꯄꯥꯟꯊꯣꯏꯅ "ꯅꯥꯎꯕꯤ, ꯑꯩ ꯀꯥꯏꯗꯅꯣ ꯑꯝꯇ ꯄꯨꯕꯤꯌꯣ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ"꯫ ꯅꯥꯎꯕꯤꯅ "ꯍꯣꯏ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯔꯔꯣꯏꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯅꯥꯎꯕꯤꯅ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯔꯛꯏ꯫ ꯄꯥꯟꯊꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯅꯥꯎꯕꯤꯅ "ꯄꯥꯟꯊꯣꯏ, ꯁꯦ ꯀꯛꯀꯅꯣꯕ, ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨꯁꯦ, ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏꯕꯁꯦ"꯫ ꯄꯥꯟꯊꯣꯏ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯇꯣꯟꯊꯣꯏ ꯈꯣꯏꯒꯤ ꯕꯕꯥꯅ ꯑꯩꯒ ꯗꯗꯥꯒ ꯅꯨꯡꯁꯤꯅꯕꯗꯨ ꯀꯥꯏꯅꯔꯣꯏꯌꯦ, ꯗꯗꯥꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯌꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯄꯥꯟꯊꯣꯏ ꯑꯃꯨꯛꯀ ꯀꯞꯄꯤ꯫ ꯅꯥꯎꯕꯤꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯗꯥꯗꯤ ꯈꯪꯗ꯭ꯔꯤꯖꯥꯠꯂꯥ ꯃꯥ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯁꯦ? ꯑꯗꯣ ꯇꯣꯟꯊꯣꯏꯗ ꯍꯥꯏꯁꯤꯔꯥ"꯫ ꯄꯥꯟꯊꯣꯏ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕꯤ, ꯌꯥꯗꯦ, ꯇꯣꯟꯊꯣꯏꯗꯁꯨ ꯗꯗꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯃꯣꯏ ꯕꯕꯥꯅ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯥꯎꯕꯤ"꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ "ꯄꯥꯟꯊꯣꯏ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯈꯤꯅꯨꯗ, ꯗꯗꯥ ꯑꯊꯣꯏꯕꯅꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯗꯕꯁꯨ ꯌꯥꯏꯌꯦ"꯫ ꯄꯥꯟꯊꯣꯏꯅ "ꯑꯩꯕꯨ ꯗꯗꯥꯒ ꯀꯥꯏꯅꯔꯗ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯦ, ꯑꯩ ꯗꯗꯥꯒ ꯌꯦꯡꯅꯕꯗ ꯑꯩ ꯌꯥꯝ ꯆꯥꯟꯅꯗꯦ, ꯑꯩ ꯂꯥꯞꯊꯣꯛꯂꯒꯦꯗ ꯅꯥꯎꯕꯤ"꯫ ꯅꯥꯎꯕꯤ ꯇꯞꯅ "ꯄꯥꯟꯊꯣꯏ"꯫ ꯄꯥꯟꯊꯣꯏ ꯃꯄꯤꯗꯨꯁꯨ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯗꯗꯥ ꯀꯥꯎꯕ ꯇꯝꯂꯒꯦ ꯅꯥꯎꯕꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯈꯤꯕꯗꯤ ꯗꯗꯥꯒꯤ ꯂꯟ ꯊꯨꯝ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯄꯤꯈꯤꯕ ꯅꯠꯇꯤꯌꯦ"꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ "ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ, ꯃꯣꯏ ꯃꯄꯥꯗꯨꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯩꯅꯣꯕ? ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤꯒ ꯑꯝꯇ ꯅꯨꯡꯁꯤꯅꯔꯝꯃꯣꯏꯕ ꯇꯣꯟꯊꯣꯏ ꯈꯣꯏ ꯃꯄꯥꯗꯣ"꯫ ꯄꯥꯟꯊꯣꯏꯅ "ꯅꯥꯎꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯁꯛ, ꯗꯗꯥ ꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏꯅ"꯫ ꯅꯥꯎꯕꯤ ꯄꯥꯟꯊꯣꯏꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯥꯎꯕꯤ ꯇꯞꯅ "ꯍꯥꯏꯗꯣꯛꯂꯣꯏꯌꯦ,
Panthoi phana kuina kapi mafamduda magi mataududa naubisu kapi. Ngahak leiraga Panthoi mayumda thinbirami naubina. Panthoi mayum hek yaurakpaga waga amata ngangdabi changki. Mangoda mama asangbiga mani ichanga phamambani. Panthoi gi amukta tawkhidriba mataududa yengnei anido. Asangbiga ichanga Panthoi gi kada changlai. Panthoi mangduna phamammi. Asangbina imagi Panthoi. Panthoi mamaga manega changlakpaduda mapidu phat taithoi. Panthoi na kayagi ima. Asangbina amu ichabu kaidaurage. Kok chiklena halaaba ima. Ichanna aikoidi nangna yam nungaitana halakpaduda kari taurabano na pakhatlurene. Nangi chanaba kaino kita sembirukhige aduga guli chasinaba ko. Ichan Panthoi gi chanaba kaino semba thokre. Asangbina chabu kaidaurage imada hayuse. Panthoi nokpet tawna khumlei ma ai kaisu tawdeba isase kita nungaitabaniba. Asangbi sor sangna hondoktuna ho phare adudi nang potha horo ado kok yam chikladi imang hak nambiramuro. Panthoi na yarni ima ai sum potha horage. Ho adudi ima thokhage ko. Panthoi hoi haibagi mawongda mangaktu nomi tanjaduda mani su changlaktuna Panthoi gi cha cup amaga dry cake piece ama ani purai. Ichanna Panthoi si chasilu aduga guli si su chasinaba noi se exam su kuidrabanina nasa se nahanbaga ya pote ko. Hoi nene mani khoi mama khoi thokraba matungda Panthoi magi phamungda hithaduna pena yam pena kapi. Tanjaduda Panthoi gi phone da message ama lagli. Message tu atai kanagi natte athoi bagini. Athoi ba dadagi angang macha dada tholokpada nangi kai leira uge. Panthoi message sin tauraga message adu hande. Chakliba mai chaktu athoi bagi message tu ubada Panthoi amuki hena kapi machinda susoli. Dada ai buaru gunuko. Dada ga iga thunau haina tamnamdra male. Dada dagi lapthoge dada. Dada na ai bu thamoi sengna nusibirabadi. Dada gi punsida nungai bata oibiyo. Athoi badi message sin tawkraga kuina halaktabaduda kaidaurabano haina khali. Phone tawbodasu switch off haina hairai. Athoi ba masa adu leifam ama ikhang khangde. Machan nupida call amuk tawi ring anirak ahumlak hek chatpada paikhalai. Tonthoi alo tamo. Athoi bana Panthoi do kaidogi yengase. Khangdiye tamo ai sunga sidi college atre imaga thaba ama chaludana kaidaure haino. Khangde message su send tawkhraga halakte phone tawbane switch off adum leye. Ai sida leifanga khangdre. Nang hayeng college chatpada amte yeng kaidaurage na. Phare exam kuitre haida like pa jawro. Ai thogla ani nangi keke leira uge. Panthoi da su aina keke leira uge na hanglau ko. Tonthoi wakhalda aikhoi tamo se somda aikhoi pabungna silise khangdribani ko. Khangla agana kamdauba. Tabro torobi. Tonthoi gyan khanglak dai. Hoi hange adu tamo Panthoi se kyam nuksi. Nuksi baiwadi haidana kanadre. Aigi chinsina nuksi haiba pau amu jagrajani. Khangdeda nangsu kona khanglakani. Tonthoi na wow tamo nang officer dagi kabi on khini ko. Athoi bana yare ngangbadi ising lite. Ado ai thamlage nang haiba kauni ko. Hoiba kauri kedauge adudi ai thame ko. Asi hairaga mabungi call adu he kakpaga naubi da call tawi ahan bada paikhalakte anirak subada pairai. Naubi na hello Tonthoi na kaida chaluge phone ka paik tuduba mapanda leire aduna ne. Ngai ko ngasi Panthoi du kaidobaga yaukige Rohit haibra kaino haudong manbado aduga kaidongna kige ba. Naubi na sor sangna hondoktuna khumlei. Khangde ngasidi masadu khara nungaitaba mali. Tonthoi na kaidaurujano dude phone su switch off leime nangbo. Ai gyan ga loi mammeda handak matangse. Phare se hayeng Panthoi college lakpada hanglase. Naubi ngasai wadu haidok ningbana di loirabani adubu ma Panthoi da wasakhibaduna Tonthoi da haidoktre. Mathangi numitu Panthoi college karakte. Naubi di Panthoi college karagraroi haiba ngarang na khangkrabani. Adubu ma khangdaba sai. Tonthoi Panthoi na college laktabaduda mayum yaubaga hai. Tamo nanga saunakhibadi leite ko.
ꯑꯊꯣꯏꯕ ꯇꯞꯅ ꯂꯩꯈꯤꯗꯦ ꯑꯩ ꯁꯤꯗ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯣ ꯍꯪꯆꯤꯠ ꯉꯥꯏꯕꯗ ꯁꯤꯗꯧꯔꯤꯕꯣ ꯉꯔꯥꯡ ꯅꯥꯎꯕꯤꯅꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥ ꯐꯣꯟꯗꯣ ꯉꯔꯥꯡꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯃꯣ ꯍꯥ ꯇꯣꯟ ꯇꯥꯃꯣ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯟꯊꯣꯏ ꯇꯞꯅ ꯀꯅꯥ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝ ꯂꯩꯀꯣ ꯑꯊꯣꯏꯕꯅ ꯀꯩ ꯋꯥꯔꯤꯅꯣ ꯑꯝꯇ ꯏꯇꯨꯒꯤ ꯐꯣꯟ ꯆꯠꯈꯤꯗꯕꯒꯤ ꯃꯔꯣꯟ ꯑꯃ ꯃꯊꯥ ꯁꯥꯕꯅꯦ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯃꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯗꯅ ꯇꯣꯟꯊꯣꯏꯅ ꯍꯣꯏ ꯆꯠꯆꯔꯨꯒꯦꯅ ꯅꯥꯏꯅ ꯑꯊꯣꯏꯕꯅ ꯑꯗꯣ ꯇꯥꯃꯣ ꯊꯝꯂꯒꯦꯀꯣ ꯄꯥꯟꯊꯣꯏꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒ ꯄꯨꯟꯅ ꯄꯥꯟꯊꯣꯏꯈꯣꯏꯗ ꯂꯥꯛꯏ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒ ꯄꯥꯟꯊꯣꯏꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯃꯤ ꯑꯁꯪꯕꯤꯅ ꯏꯆꯥ ꯑꯅꯤ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ ꯏꯃꯥ ꯄꯥꯟꯊꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯆꯪꯉꯨꯆꯣ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯅꯍꯥꯟꯗꯒꯤꯅꯦ ꯃꯥꯅ ꯎꯪꯗꯅ ꯂꯩꯔꯤꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯣꯏꯅ ꯈꯔ ꯍꯪꯗꯣꯛꯎꯀꯣ ꯅꯥꯎꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯗꯤ ꯁꯤꯗ ꯃꯥ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯂꯩꯃꯤꯟꯅꯔꯦ ꯑꯩꯗꯤ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯥꯃꯒ ꯅꯦꯅꯦꯒꯅ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯇꯣꯟꯊꯣꯏꯅ ꯐꯔꯦꯅꯦ ꯏꯃꯥ ꯑꯗꯨꯅ ꯄꯥꯟꯊꯣꯏꯒꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯑꯁꯪꯕꯤ ꯍꯣ ꯏꯕꯦꯝꯃ ꯅꯥꯎꯕꯤꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦꯀꯣ ꯑꯁꯪꯕꯤꯅ ꯍꯣ ꯆꯪꯂꯨꯔꯣ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒ ꯄꯥꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯃꯪꯂꯒ ꯂꯩꯔꯝꯃꯤ ꯇꯣꯟꯊꯣꯏꯈꯣꯏ ꯆꯪꯂꯛꯄꯗꯨ ꯐꯥꯎꯕ ꯄꯥꯟꯊꯣꯏ ꯈꯪꯗꯦ ꯇꯣꯟꯊꯣꯏꯅ ꯄꯥꯟꯊꯣꯏ ꯇꯣꯟꯊꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯐꯠ ꯌꯦꯡꯊꯣꯛꯂꯛꯏ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯄꯥꯟꯊꯣꯏꯅ ꯇꯣꯟꯊꯣꯏꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯟꯊꯣꯏꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯄꯥꯟꯊꯣꯏ ꯀꯣꯂꯦꯖꯀ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯦꯛꯖꯥꯝꯅ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯥꯎꯕꯤꯗꯤ ꯄꯥꯟꯊꯣꯏꯅ ꯋꯥꯔꯤꯕ ꯃꯔꯝꯗꯨ ꯈꯪꯕꯅꯤꯅ ꯄꯥꯟꯊꯣꯏꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯣꯂꯦꯖ ꯀꯥꯗꯕꯤꯗ ꯌꯨꯝꯗ ꯍꯣꯠꯅꯔꯒꯦ ꯈꯜꯂꯕ ꯑꯗꯨꯒꯤꯅꯦ ꯇꯣꯟꯊꯣꯏꯅ ꯑꯗꯨꯒ ꯐꯣꯟꯒꯗꯨꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ ꯀꯩꯒꯤ ꯅꯪꯅ ꯄꯥꯎ ꯑꯝꯇ ꯐꯥꯎꯗꯕꯗ ꯑꯥꯗ ꯑꯃꯗꯨ ꯁꯤꯗꯧꯔꯦ ꯍꯥꯏꯔꯛꯄꯅꯤ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯩ ꯑꯦꯛꯖꯥꯝꯁꯦ ꯃꯥ ꯈꯔ ꯐꯖꯍꯟꯅꯤꯡꯕ ꯑꯗ ꯐꯣꯟꯒ ꯃꯇꯝ ꯈꯔ ꯄꯥꯏꯔꯔꯣꯏꯁꯤꯔꯅ ꯈꯜꯂꯕ ꯇꯣꯟꯊꯣꯏꯅ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯨꯗꯅꯦ ꯑꯃꯗꯨꯗꯤ ꯀꯩꯀꯩ ꯇꯧꯔꯕꯅꯣꯅꯅꯦ ꯅꯨꯡꯇꯤꯒꯤ ꯍꯪꯂꯛꯂꯤꯅꯤ ꯑꯗꯣ ꯑꯦꯛꯖꯥꯝꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯅꯥꯎꯕꯤꯁꯨ ꯑꯃꯠꯇ ꯇꯥꯃꯤꯟꯅꯗꯦꯃꯦ ꯄꯥꯟꯊꯣꯏꯅ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯀꯥꯏꯅꯈꯤꯗꯣꯏꯅꯤꯀꯣ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯄꯥꯟꯊꯣꯏ ꯅꯪ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯀꯥꯏꯅꯗꯣꯏꯅꯣ ꯀꯥꯏꯅꯔꯣꯏ ꯑꯝꯇ ꯇꯣꯟꯊꯣꯏ ꯄꯥꯟꯊꯣꯏꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥ ꯈꯪꯉꯤ ꯄꯥꯟꯊꯣꯏꯒꯤ ꯃꯑꯣꯡꯗꯨ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤ ꯍꯥꯏꯕ ꯄꯥꯟꯊꯣꯏꯅ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯇꯣꯟꯊꯣꯏꯅ ꯌꯥꯔꯦ ꯂꯣꯜꯂꯨꯔꯅꯨ ꯑꯗꯣ ꯄꯥꯟꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯃꯦ ꯋꯥ ꯑꯃꯗꯤ ꯂꯣꯠꯄ ꯃꯥꯜꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯟꯊꯣꯏ ꯍꯥꯏꯐꯦꯠ ꯅꯣꯏ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯋꯥ ꯑꯃꯨꯛ ꯂꯣꯠꯇꯣꯏꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯣꯏꯅ ꯄꯨꯈꯟ ꯈꯟꯖꯜꯂꯤꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯇꯣꯟꯊꯣꯏꯅ ꯑꯁ ꯑꯩ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯪꯒꯤ ꯀꯩ ꯂꯩꯔꯛꯎꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯈꯨꯒꯦ ꯄꯥꯟꯊꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯥꯎꯕꯤꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯍꯥꯏꯈꯣꯗꯅ ꯄꯥꯟꯊꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯩꯁꯨ ꯂꯩꯔꯛꯀꯅꯨ ꯍꯥꯏꯈꯣꯗ ꯇꯣꯟꯊꯣꯏꯅ ꯑꯃ ꯍꯦꯛꯇ ꯂꯩꯔꯛꯑꯣ ꯍꯥꯏꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯄꯥꯟꯊꯣꯏꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯅꯥꯎꯕꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯈ꯭ꯔꯒꯦꯀꯣ ꯋꯥꯈꯜꯗꯣ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯇꯣꯟꯊꯣꯏ ꯅꯪ ꯏꯃꯥꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩ ꯍꯧꯒꯠꯄ ꯌꯥꯝ ꯇꯜꯂꯦꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯨꯆꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦꯕ ꯅꯪꯅ ꯍꯥꯏꯕ ꯍꯜꯂꯛꯄꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤꯀꯣ ꯇꯣꯟꯊꯣꯏ ꯃꯆꯤꯟꯗꯨ ꯐꯩꯔꯒ ꯍꯣ ꯀꯇꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯊꯣꯏ ꯃꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯇꯣꯟꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯥꯎꯕꯤꯅ ꯄꯥꯟꯊꯣꯏ ꯋꯥꯁꯦ ꯇꯣꯟꯊꯣꯏꯗ ꯍꯥꯏꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯄꯥꯟꯊꯣꯏ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯥꯎꯕꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯆꯩꯅꯥꯁꯦ ꯈꯪꯖꯒꯦ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯊꯥꯛꯁꯤ ꯈꯪꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯒ ꯅꯨꯡꯁꯤꯅꯔꯨꯕꯒꯤ ꯏꯔꯥꯅꯤ ꯅꯥꯎꯕꯤꯅ ꯀꯀꯅꯨꯁꯦ ꯇꯣꯟꯊꯣꯏ ꯑꯃꯨꯛ ꯆꯪꯂꯛꯑꯅꯤ ꯑꯗꯣ ꯗꯥ ꯑꯊꯣꯏꯕꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ ꯄꯥꯟꯊꯣꯏꯅ ꯅꯥꯎꯕꯤ ꯑꯩ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯄ ꯄꯥꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯇꯣꯟꯊꯣꯏ ꯆꯪꯂꯛꯏ
ꯇꯣꯟꯊꯣꯏ ꯆꯪꯂꯛꯄꯗꯨꯗ ꯄꯥꯟꯊꯣꯏ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯇꯣꯟꯊꯣꯏꯅ ꯄꯥꯟꯊꯣꯏ ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯅꯥꯎꯕꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯀꯞꯂꯤꯅꯦ ꯑꯃꯨꯛ꯫ ꯇꯣꯟꯊꯣꯏ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯅꯥꯎꯕꯤꯅ ꯑꯗꯨꯗꯤ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯊꯤꯟꯗꯣꯛꯂꯔꯣꯏꯒꯦꯀꯣ꯫ ꯇꯣꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯄꯥꯟꯊꯣꯏ ꯅꯪ ꯅꯁꯥꯁꯨ ꯌꯥꯝ ꯁꯣꯛꯅ ꯎꯏ꯫ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯗꯅ꯫ ꯄꯥꯟꯊꯣꯏꯅ ꯃꯑꯣꯡ ꯌꯦꯡꯒꯦ꯫ ꯇꯣꯟꯊꯣꯏ ꯅꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯜꯂꯁꯤꯔ ꯅꯥꯎꯕꯤ ꯑꯗꯣ ꯄꯥꯟꯊꯣꯏ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯦꯛꯖꯥꯝ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯦ꯫ ꯄꯥꯟꯊꯣꯏꯅ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒꯁꯨ ꯄꯥꯟꯊꯣꯏ ꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ꯫